ITLF na Akanba Maongda condemn Tourakli. Pawasi, ngasinong til fongkiba pandam pausia dagi lokhatsavane. Assamgi Kasar district Lalunga Wimar, Lalve Kungmar amasung Joshua Laiden sang ahum, Assam Police na hatkiba thawong adubo. Indigenous Tribal Leaders Forum ITLF na Akanba Maongda condemn Tourak pagaloyna na. Mihat adu makhutsalaba matung hatkiba ni haire. ITLF na thadorok pachero lamada kukizo phurupki mar naha humadu. Assam Police na faraba matungda kaptu na halagang makoybu lalaw bani hay na maral sizin banay. Makoy ahum autorikso amada pun na tuong dunulak badang. Assam Police na thaa sige taraga tarukta. Maramamata na fazen kibanay. Faraba matung makoybu umangda pusin kiba video footage na uba pangay. Makoybu pusin kraba matung nung may maruna pando na sira bahagsang singado. Silsar Medical College Hospital gi mokta thamjin kibanay. Assam Police na thaa sige taraga tareta. Vuvan Hilda PCL operation na masathabada. Kapna bada makoy ahum sikibani haiba aran bawapam ne. Makoy na kapna bada siri haidi ba naha ahumado. Mamangi numita halagang. Mokta thamkiba miyoy sing ni haiba mayek seng na kangba ngamlay. Maramasin na mihada sige matangda state government nang. Tigat piyu amade National Human Rights Commission na so mihada sige matangda mijeng sang bidu nang. At sumawayel fangan biyu haire. Myanmar Macha kun marigi Biometric Loure CM. Pawasi ngasinong til fongkiba pandam pausia dagi lokhatsavane. Thengnare district handak taleramba thengna kiba Myanmar Macha kun marigi Biometric Loure haina. Chief Minister Nongthongbam Biren na phongdokhrei. Chief Minister na Macha taraduna yumthang na balaywak tagi sangsilak pamitop masak khangdok pagi thabaki manungchan na. Myanmar Macha kun mari adugi Biometric logduna makoy buchap sana masak khangdok panay. State Police Assam Rifles amade mari lainaba government official sing na punna khusam na duna. Gobazang bilista thi humbagi thabak sathabada miyoy kun mari adu lairamba thengna kibanay. Chief Minister Nongthongbam Biren na Facebook post a hi. Thi humbagi thabak adu Thengnare SDO MD Izas na lusing duna sathaduna. Lairamba miyoy sing re-verify amade re-identify tawbagi thabak sathakhe. Verification tawbagi thabak hana sathaduna lakpani adubo. Manipur da mamang sahigi me dagi irang thorakpadagi matam khara leptuna laklaba matong amuga na verification thabak makha satharakpani haire. Myanmar ga Manipur ga ngamkhay gi saruk kilometer sahum ga marfudra ga nipan pulliba nei. Hairiba sigi ayamba saruk ngamkhay sambal khadana leiriba nei. Adubu ngamkhay sambal khabagi thabak haujik makha satharre. Amadi moreda biometric lawbagi thabak makha sathagi gani haina so. Chief Minister N Biren na phongdorokle. Oza amana thabak ani Touramba Thengnare FESOK. Pawasi ngasinong til fongkiba pandam pausia dagi lokhatsavane. Federal Student Organization Kanglaypak, FESOK na laingaki thabak ani Touramba sing thigatuna lakpagi makha satharakpada. TS Paul Manipur Women College ki oza amasu thabak ani Touramba Thengnare haire. FESOK na thadorok pachero lamada. TS Paul Women College edit ki Physics Department Assistant Professor oiba miyoy ama. Don Bosco College edit Autonomous tasu. Physics ki Assistant Professor oy na thabak Touramba Thengnare haire. Cherol sina makha taraduna hiram asiga mari laina na FESOK na TS Paul Manipur Women College ki principal unaduna college asida oza waina atopa thabak tawba yaurabade masana yana ngalingay da tongnaba khangan binaba haijakraba matong masana resignation paper pisilamba yaure haire niyam lan lainga ki mahiloi sangsingda thabak ani tawriba sing asigi matangda Manipur laingak na hagthengna na yengsin binaba haijabaga loina na FESOK na thigatringay da thabak ani tawriba miyoy singna matam lairingay da thabak ama khakta magtawbiyo. Karigumba thawsavida na adumak thabak ani Touramba tarabade. Makha tana FESOK na thengnabada maduda thorakpa apaphatta. Masa na daita pujagadaba ni haire.